Online Manipuri nungthilgi pau miyeng tabiriba pumnamakpu thoilaisurumna khurumjari ahanbada maroiba pau. Ngasi ayuk chawrakna pung 5 rom tarakpa adwaida Jiribam district manung chana laiba Boro Bekra police station da Kuki militant singna nomai kapsinduna landarakre. I pau Manipur update agi lakhocharake asokpa mari gi manungda ama Kukiland yokre haidi. Rongmai area dagi pung 9 gi manungda kom singsat khinaba khangankre. Kom furuki mioi khuding mangasi dagi pung 9 gi manungda Rongmai jurisdiction thadokuna chatkhinaba Rongmai Naga Youth Organization Manipur RNYOM na khangankre. RNYOM gi President Richard Kamai amasung General Secretary AG Zone anina khuyek piduna thadorokpa cherol amada furup marakta nungsi chanana hingminnaba haiba wakhalonda lepliba Rongmai miyam gi mathakta kom community gi mioi singa yumpham yaudaba aranba wafam kaya sandorakpana organization asena kom miyam gi boycott tawbaga loinana ngase October 19 dagi paraga pung 9 gi manungda kom sing Rongmai jurisdiction thadokuna chatkidabani haina khanghali. Karigumba wafam asi kom furup ki mioi singna thawoidaba tarabadi maduda thorakpa afaphatta pumba kom miyamna pugadabani hairi. Cherol sina ichum kom Kairaf Village Authority na thasigi 15 da thadorokpa press release amada chaka mari panba gari nifurom Rongmai naha sing makhoi gi village ta sangsilaklaga namduna monolith ama yumkhatnaba honaraki haina phongdoki adubu village authority gi wafam adu yumfam yauda wafam Rongmai bulana uhannaba honarakpani santi pamjaba Rongmai miyamna aduguma thabak kaidongaida tawroi hairi. Masida natana kom village authority gi maikaidagi ichum kom Kairap village asi 1891 da lingkhatkibani haikiba adusu aranba wafamni tasengna khulasi kabui Rongmai na Maharaja Baiga Chandra gi matam 13 suba chahi chadagi khulasi da khunda duna lairakpaga loinana ningthauna khulasi su yengsinba lakpaga loinana ichum kabui haina thonbiramkhibani ichum kuiba ichum kom Hol ichum asi kabui Rongmai tribe ki ipa ipuna thambiramba wafamni hainasu RNYOM gi cherol asina makha tarakli. India gi ningtamdaba honabada Kukising na lawkiba thodang sakhang biu haina case o Kuki student organization na India government da iba cherol thaduna haijakre hairi. Case on center da thakiba cherol amada India na ningtamdaba chathakiba khongjangda Kuki miyam na lawkiba thodang adu sakhang bigadabani Manipur government na Anglo Kuki War 1917-1919 asi official oina sakhang bidre asigumba thawong asi Manipur government na Kuki gi history amasung Kuki gi miyam gi masakpu muthatnaba hotnabani hairi. Manipur government na October 13 ta asi Kuki Rising Day ni haina mayek sengna taktuna public holiday oina lawthokpa ngamkhidre asiguma thawong asi Kuki community bu namthanaba hotnabani Kuki Rising Day asi ing 2019 da state holiday ni haina Manipur government na sakhangrabasu madu namsinduna thamkhre haibu wafam su cherol aduda pali government asina Kukising gi culture amasung horakphambu ikai khumnadaba asina maram oiraga separate administration asi khwaidagi matik chaba dimani Kuki community na kanglup asigi history asi chapchana ngaktuna thamgani asigumba history ama muthatnaba honarakpa kaidongaida mai pakhalloi haina su case ona makhoi gi cherol aduda thamli. Ningkholdagi lokhacherake mipung khuding pen dabana pik thalle Housing Manipur thokliba irang asina maram oiraga Manipur gi miyam maru oina mitei furup singda chauna chaitheng piba asida mipung khuding pena dabana pik thale state laingak leina Kuki khulai paiba khujok amana mitei gi yum kai mai thaduna manghan takhanba mitei da drone bombing misal yauna afaba makhal gi nongmai kapsen badanatana yumda tumduna leiba mioi fawba changlaklaga nongmaina namduna kapagi landaba asida Manipur laingak na tumina yengduna leire haina lawba yai ching amasung tampulaga Manipur oiribani adubu chingdana sasan ama tamdana sasan ama sasan ani thokna khaidoktuna mitei furupta otpa naiba si tha 13 henjillaklabani Kuki militant singna nupi yauna chamjaraba mioi kaya minungsi laitana hatkhiba amadi mioi kaya amagi mayum mai thadoktuna manghan takhanbada laingak sina Kuki militant singda karigumba amata tawba ngamdaba haibasi laingak si leiribra natraga leitabra haibasini Laingak na Manipur miyang gilanthum amadi punsi ngak senbigadabani adubu madu laingak na tawbidre thawong asebu miyam na penadre irang asina asum chatharakpa taragadi mitei furuf waba na pankhailanba ngamlaktaba yai matamduda oirakadaba fibam mai hoba irang ama horakpa yai hauji Kuki militant singna asuk yamna sakti leiribasi amuk haina rudrabasu Assam Rifles na phegak faiduna leibadagini Haibasi pumnamakna khangnaraba wafamni wafam si laingak na sukhanglibani laingak na tawbigadaba miyamgi punsi kanba miyamgi lanthum ngak senba si angamba sakti puthoktuna thenglabasu thengna thabak tawhanningi